Mayambu Minakshi Laishramna Taramna Okjabaga Loinana 𝐒𝐭𝐸𝐻 Khurumjari Ngasisu Mahaushagum Yamna Nungairaba Wari Macha ama Puduna Lakjari Wari asibu thabirakpana Yunisun Lai Khuram Hauzik mayamgi mafamda wari asi khudol tamjaraklagi mayam punna taminarasi Subano mana mathaudang oiba suraga chaba sudragana hik chara hinba lairaba imung amakhakni mamana machin manaw makhoi anita poi machanupi langlensu mayum pankhri machanupi na hana mayum panbani madi luhongba pangkoi kuitri Salai 𝐒𝐭𝐸𝐫𝐲 yamna luna chana taujai magi thawai makni haina khanjai mabu nungaina thamnaba mahak thabak kanna sui handaki matang asida makhoina leigiba leibak asiga yumthangnaba leibaka yamna akanba maongda lan soknarami handaki lan asi maong amasu oirami aduki matik akiba phanglaba lan amani ikhang khangawdana sat hik amuk lan tawrakani amuk tumina leikini maong ama haibadu oirami Ningthau Paikhombana magi leibaki ngomkhaida matik chaba magi lanmi kaya ama thamlami ningthina ngak senduna mikupna humsingna leinaba pau tharami Sagol thauba nupa ama khakna sagol mathakta chanaba potlamsing suna haptuna leibaki ngomkhaida chatlami asumna he makhoina chana thaknaba thilli asum chatpana mafamdu yauri makhoina purakpa chanaba sing adu yenduna makhoi puna chaminarami Ahangba lampak amana leibak anigi marakta thattuna thammi lamhang wangma adudasu yeknabagi lanmi singna mikupna humsingna leiri amaromdana tomai hairiba nupa asi mabuk yamna phattaba nupa ama oirami mana ningthau paikhombagi manai oina leiba saduna konung manungi oiba wafam pumnamak lona yeknaba oiriba leibak ningthau 𝐾𝐸𝐲 manakta lona chatuna pau tamlami Masina ningthau 𝐾𝐸𝐲na khudong chaba phangba aduki matik khelami tomaigi asigumba aronba lichat asi mioi kana amatana khanglamdi haujiki oinadi maikai ani makki lanmi singna tumina leinari mathangi numiti salai sel tandaba yadabana langphaigal chatnaba wa hodorei ima hayengsi ai thabak subu chatlagi itaw khomba hoidi ngarangna chatkraba mali makhoiga punna thabak suminagadabani imagi ibungo Hauzik oiriba leibak asigi irang asida nangna thabak subani haiduna langphaida leikiba haibasi imagi thamoina nungaite lan su kanna soknari loishinbasu naidi imagi ibungo nang yaragadi yum asida lengdana leiyuba yumda adum leiraga karibu kanagani hena dum puthanaba lambi thibaga chap manarani hoi lan tawri haiba nacha aisu khang lan tawriba asina leibaki ngomkhaidani aina jatkadaba asidi leibak asigi manungdani karisu tawrida ima adumne hekta haiba yadeni nangbo khudong thiba haibase tamba ngamba nate chekshinggadabani yumsida oina adum leiyu yumda leiraga karino tawba yaba thabak thiduna oina tawsi yumda leiraga karibu tawduino hanadagi hauna langphaida leiduna thabak adum surakpani ithanta sunate itaw hoiga punnu suminabani karisu tawrida ima 𝐒𝐭𝐸𝐵𝐲na tapna amu makhoi tacho imana haigumladana aishu nangbu chathaningde leibaki oiriba irang asida ai yamna pakhai chatpikiganu nakhoina wakhaldo hena pangkhanda khanjeli ai karisu tawri aina hena pumna makhangmibani imagi ibungo nangbu amukta wakhaldo munna khallu kaidauge karisu tawriba ima hayeng chatkani haina ai khankhri leibak asigi manungdani lan soknariba mafam adomda nati lei mahalna machanupabu chatkidanaba phana kanadi haibani adubu machanupana yaba kauba leitrabada kona thangdadi asumna hairi phari nangna thabuk suba chatki haina haibado chacharuro soida ngamdaba oirasun ima numidangni makhoi loina chak tokle 𝐒𝐭𝐸𝐵𝐲na nambo amada mapuroibana langphai chatpada pukhinaba mafi marol khara thupchinuna hapli lei mahalsu changlaktuna hai munna yenglaga hapu hayeng amu kauramgani hoi ima salaina yamnaga haplunu setna inaba ani ahum haplaga loiri
ꯌꯥꯝꯅ ꯍꯥꯞꯂꯒ ꯄꯨꯕ ꯋꯥꯅꯕꯅꯤ ꯏꯕꯨꯡꯉꯣ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯒꯪꯈꯛ ꯇꯥꯟꯕ ꯌꯥꯗꯦꯀꯣ ꯄꯪꯀꯨꯏ ꯀꯨꯏꯅꯁꯨ ꯁꯨꯒꯅꯨ ꯈꯔ ꯂꯩꯕꯒ ꯐꯠ ꯍꯦꯛ ꯍꯜꯂꯛꯎ ꯍꯥꯟꯅꯗꯤ ꯀꯌꯥ ꯊꯣꯏꯅ ꯈꯜꯂꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯂꯩꯔꯕꯅꯤꯅ ꯅꯪꯕꯨ ꯂꯝꯗ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗꯦ ꯍꯣꯏ ꯏꯃꯥ ꯅꯆꯥꯁꯨ ꯈꯪꯏ ꯂꯝꯗ ꯆꯠꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯅꯃꯤꯠꯅꯅ ꯌꯥꯝꯅ ꯁꯤꯡꯒꯗꯕꯅꯤ ꯏꯕꯨꯡꯉꯣ ꯅꯨꯃꯤꯗꯥꯡꯗ ꯑꯃꯝ ꯑꯊꯦꯡꯗ ꯃꯄꯥꯜ ꯈꯛ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯐꯔꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤꯅꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯍꯜꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯂꯥꯏꯅ ꯁꯀꯦꯟꯕꯤ ꯅꯪꯕꯨ ꯐꯤ ꯂꯣꯏꯁꯤꯟꯕ ꯑꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯌꯥꯔꯦ ꯈꯔ ꯍꯥꯞꯄꯗꯤ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯑꯩ ꯍꯌꯦꯡ ꯉꯟꯅ ꯆꯠꯅꯕ ꯇꯧꯒꯦ ꯅꯝꯕꯣ ꯑꯗꯨ ꯀꯤꯁꯤ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ ꯋꯥꯗꯤ ꯉꯥꯡꯗ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯏꯃꯛ ꯃꯛꯁꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯈꯦꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯁꯂꯥꯏꯅ ꯍꯥꯏ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯎꯪꯂꯤꯕꯗꯨꯅ ꯅꯪꯒꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯈꯛ ꯆꯠꯍꯟꯅꯤꯡꯗꯦ ꯅꯪꯕꯨ ꯑꯉꯥꯎꯕꯤ ꯀꯌꯥꯝ ꯀꯨꯏꯅꯤ ꯍꯥꯏꯕꯒꯤ ꯅꯪꯗ ꯐꯖꯅ ꯂꯩꯔꯝꯃꯨ ꯃꯇꯝ ꯍꯥꯏꯕꯁꯦ ꯈꯪꯍꯧꯕꯖꯥꯠ ꯅꯠꯇꯦ ꯐꯠ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤꯗ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯖꯔꯤꯕ ꯃꯇꯝꯅ ꯃꯇꯝ ꯐꯠꯇꯕꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯅꯪꯅ ꯂꯝꯈꯩꯗ ꯂꯩꯕ ꯑꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕ ꯑꯁꯤ ꯂꯥꯟ ꯁꯣꯛꯅꯕ ꯂꯩꯕꯥꯛ ꯑꯅꯤꯅ ꯉꯝꯈꯩꯗ ꯑꯩꯅ ꯆꯠꯇꯧꯔꯤꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏꯕ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯣꯏꯔꯁꯅꯨ ꯁꯈꯦꯟꯕꯤ ꯑꯩꯅ ꯈꯜꯂꯤꯁꯤ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯨꯅ ꯅꯪꯒꯤ ꯁꯅꯥ ꯁꯥꯕꯤꯒꯦ ꯅꯪꯒꯤ ꯂꯤꯛ ꯁꯥꯕꯤꯒꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯑꯁꯤꯅꯤ ꯄꯥꯝꯗꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯒ ꯑꯩ ꯄꯥꯝꯗꯦ ꯑꯦ ꯀꯔꯤꯒꯤ ꯄꯥꯝꯗ꯭ꯔꯤꯕ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯂꯦ ꯍꯣꯏꯁꯦ ꯌꯥꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯩꯝꯇ ꯈꯜꯂꯨꯅꯨꯀꯣ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯈꯦꯟꯕꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯁꯤꯟꯖꯩ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯅ ꯂꯪꯐꯩꯗ ꯆꯠꯈꯤꯗ꯭ꯔꯤꯉꯩ ꯆꯥꯛ ꯈꯔꯇ ꯑꯣꯏꯔꯁꯨ ꯆꯥꯕ ꯅꯪꯈꯤꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯀꯟꯅ ꯊꯣꯡꯅꯕ ꯍꯣꯠꯅꯖꯩ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯂꯩꯃꯍꯜꯅ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯅꯤ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣꯕꯨ ꯐꯖꯅ ꯄꯤꯖꯈ꯭ꯔꯣ ꯁꯦꯡꯅ ꯇꯧꯀꯣ ꯍꯣꯏ ꯏꯃꯥ ꯁꯂꯥꯏꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯍꯥꯛ ꯆꯥꯛ ꯆꯥꯏ ꯁꯈꯦꯟꯕꯤꯅ ꯃꯈꯣꯏ ꯇꯥꯆꯧ ꯀꯔꯤ ꯀꯔꯤ ꯍꯥꯞꯆꯔꯛꯈꯣꯒꯦ ꯌꯥꯔꯅꯤꯗ ꯈꯔ ꯌꯥꯝꯅ ꯆꯥꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯆꯥꯛꯌꯣꯝ ꯑꯃ ꯌꯣꯝꯂꯤ ꯍꯣꯔꯦꯟ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯂꯥꯝꯂꯛꯂꯀꯥꯟꯗ ꯆꯥꯎ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨꯁꯨ ꯆꯥꯔꯤ ꯃꯗꯨ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯆꯠꯅꯕ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯁꯈꯦꯟꯕꯤꯅ ꯃꯈꯨꯠꯇ ꯅꯝꯕꯣ ꯃꯆꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯗꯨꯕꯨ ꯃꯈꯥꯗ ꯊꯝꯃꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯁꯤꯗ ꯂꯦꯞꯂꯒ ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝꯃꯨ ꯁꯣꯏꯕꯤ ꯉꯝꯕꯤꯗꯕꯤ ꯍꯥꯏꯅ ꯅꯤꯖꯧꯀꯣ ꯁꯂꯥꯏ ꯂꯥꯏ ꯈꯣꯏꯔꯝꯂꯦ ꯃꯗꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯃꯧ ꯅꯨꯄꯤꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯑꯩꯁꯨ ꯊꯨꯅ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯍꯣꯏ ꯍꯣꯏ ꯅꯪꯇ ꯐꯖꯅ ꯆꯠꯂꯨꯀꯣ ꯁꯈꯦꯟꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯁꯈꯦꯟꯕꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯈꯠꯅꯕ ꯌꯥꯗꯦ ꯁꯈꯦꯟꯕꯤ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯗꯨꯒꯤ ꯁꯛꯇꯝꯗꯤ ꯎꯊꯣꯛꯄ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯖꯩ ꯍꯣꯏ ꯑꯩ ꯅꯪꯕꯨ ꯉꯥꯏꯅ ꯂꯩꯔꯝꯒꯦ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯝꯕꯣ ꯑꯗꯨ ꯃꯔꯤꯡꯖꯨꯝ ꯑꯗꯨꯗ ꯌꯥꯟꯁꯤꯜꯂꯤ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯂꯩꯃꯍꯜ ꯑꯃꯗꯤ ꯁꯈꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯂꯥꯏ ꯆꯠꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯌꯧꯍꯟꯕꯤꯌꯨꯀꯣ ꯃꯃꯧ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯝꯃ ꯅꯪꯁꯨ ꯊꯕꯛ ꯇꯧꯖꯔꯨꯔꯣ
Hoi ma. Mabukning adu nungaita mahaksu imungda changki. Asumna salai mahak lambi aduda chatli. Konumngomdagi sagol thoduna chatkhiba kharasu mahakna ui. Mahakna thabak suba langphaini haina chatkadoriba mafam asi laibak manung oijaba tarabasu khara aduk lakpi. Khongnaga chatpa oire amukki hena kuina changba haibadu oirani. Mahak chumjring lambi aduda chatli. Mi tadaba mafam napi awang awang mahauba mafamsu marang kaina lei. Laibaki ngamkhai paring adomda hek yengthoklubada sagol thauba nupa kharana hangat handa sagol thauduna leiriba adusu ui. Marak marakta mana chatliba lambi aduda miga lengthainabasu hek yawi. Nungthilgi matamni Laimahalgi mayumda mache tombi laktuna phamli. Makhoi ani wari sanari tombi na hai. Kari haiba ibungo salaibo langphai chatki haiba. Ise satkre. Ngasai ayu ngandana chatkre. Laimahal nangbu ngaurabro. Laibak asigi oiriba phibam asiga tangdu laitadaba lan marak asida nangna nachanupabu langphaida thariba adubu nang sidibako. Aiga imau nupinagadi chatkinu haina yamna kanna haijabani. Adubu mana yaba kauba leitre. Thabak suruni haiduna khambaga yadana adum chatkre. Masu wakhal yaumandi. Hauzik oiriba phibam asida magi thabakto sungshu hek shuhaudaba yadabagi mawongda. Laibak ani lan taunari haibase masu munna khanglibani haibanida. Onthokpanida. Adubudi iche makoina thabak suriba mafamdo laibak asigi manungdani. Mana karisu tauroi haina hairami. Hoini laibak asigi manungda phana oijasanu. Nangbu pauga amatta laktabro. Kari pauno iche. Laibak asigi miyoi amana lona tumina yeknabagi laibak asida chattuna oiriba phibam asigi pau pumnamak tammi haina hairiye. Ha aidi khangdidana. Mana laibak asigi prajasu phaduna yeknabagi laibak asida pui hai. Mina di asumna haine. Sumbara lanra haibaduma di aidi khangde. Laimahalna hai. Karamba masanu madubo maraibak maramnam asida landarakliba phatraba yeknaba makhoida mateng pangi haina hairiba asibo mahak mama laibak asibu nungsidaba macha soidun oigani. Aduni aisu adumna khalibani. Misakto aikhoina khangbosu natte. Mana di lona thabak pumba tawribanina. Laimahal yengo mana langphaini haiduna chatkre. Yambasidana nani namau nakhoi ani tani lehoriba. Nupi ngakta khudong thiba haibase tamma ngama nate ni. Laimahalsu wakhal tai haijai. Ise handak mahakna halakpada hairagi. Mana pungkak chawrakpa matam adudagi hauna langphaida leiduna thabak adum surakpa asida adum hainakhibani. Handak daide mabu jatkidanaba hairagi. Aduni hayu. Phare aidi phanabu kuina phamdoktuna leire. Nani namau nakhoi anisu phajana layuko. Hoi iche. Adudi ai amuk chatlage ko. Asumna hairamduna tombi adu chatkirami. Laimahalna machil aduda sonjai. Laibak asigi miyoi amana yeknabagi laibakta pau puthok pusin kanna tawri haiba. Mache machal mayam asina thawai wariba. Yeknabaga thengnaba lanpham aduda thawai thariba sing ase mahakku karisu khangdaba jatla. Minungshi leitaba mi soidun oigani. He taibang panbabu sembiriba mapu ibungo. Aigi icha adudadi asoi angam phattanungda amatta yauhanbiganuko. Numitsu khara leithakre salai adum chatlamba adu ware mabuk lambasu phaure. Thabak sufam mafamdi yaugadabsu watli. Ngasi numitsida yauba ngamgani ningtre. Saksu laman loire. Kanade sak khara sakibana phagani. Asi khanduna ising leiba mafam ama yengi. Lambigi nakalda hauriba u amagi makhongda pukri amasu leiribadu hek urui. Mapa chari haiduna mahak changselli. Ukha aduda phamthai mareng jumda yaliba nambo adu lokthokduna thammi.
ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯃꯈꯨꯠꯇꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯏ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯏ ꯑꯗꯨꯝꯅ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯎꯈꯥ ꯑꯗꯨꯗ ꯐꯝꯊꯔꯤ ꯃꯁꯥꯗꯨ ꯈꯔ ꯏꯪꯊꯩ ꯑꯗꯨꯒ ꯅꯝꯕꯣ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯥꯅꯕ ꯍꯥꯞꯄꯤꯔꯛꯈꯤꯕ ꯆꯒ꯭ꯌꯣꯝ ꯑꯗꯨ ꯂꯧꯊꯣꯛꯏ ꯃꯗꯨꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯄꯗ ꯉꯥꯏꯔꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡ ꯆꯞ ꯆꯥꯅ ꯁꯒꯣꯜ ꯑꯃ ꯁꯠ ꯈꯥꯝꯂꯩ ꯁꯂꯥꯏ ꯆꯥꯔꯤꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯁꯒꯣꯜꯗ ꯇꯣꯡꯂꯤꯕ नुपा ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ नुपा ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯕ ꯇꯣꯃꯩꯅꯤ ꯇꯣꯃꯩ ꯁꯒꯣꯜ ꯃꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯍꯥꯛ नुपा ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯁꯂꯥꯏ ꯃꯥꯗꯤ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯖꯩ ꯇꯣꯃꯩꯅ नुपा ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯇꯥꯎ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯒꯦ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯥꯟ ꯉꯥꯛꯂꯨꯕꯅꯤ ꯆꯥꯅ ꯊꯛꯅꯕ ꯃꯔꯥꯡ ꯀꯥꯏꯗꯦ ꯆꯥꯕ ꯌꯥꯕ ꯑꯃ ꯁꯨꯝ ꯊꯤꯔꯛꯄꯅꯤ ꯅꯪꯅ ꯆꯥꯕꯁꯤ ꯎꯔꯒ ꯈꯖꯤꯛꯇ ꯆꯥꯒꯦ ꯍꯥꯏꯒꯦ ꯍꯥꯏꯅ ꯑꯩ ꯆꯪꯂꯛꯄꯅꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯁꯂꯥꯏ ꯃꯥꯒꯤ ꯊꯃꯣꯏꯅ ꯀꯤꯔꯝꯕ ꯑꯗꯨ ꯐꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯖꯩ ꯏꯇꯥꯎ ꯌꯥꯅꯤ ꯑꯩꯁꯨ ꯆꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯆꯥꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯔꯤꯗ ꯏꯇꯥꯎ ꯑꯩ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯈꯨꯠ ꯁꯥꯁꯦ ꯑꯃꯨꯛꯇ ꯍꯥꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯈꯨꯠ ꯃꯁꯥꯗꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯏ ꯁꯂꯥꯏꯅ ꯆꯥꯔꯁꯤ ꯏꯇꯥꯎ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯇꯣꯃꯩꯅ ꯍꯥꯏ ꯏꯇꯥꯎ ꯅꯪꯒ ꯊꯦꯡꯅꯕꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯟꯈꯤꯕꯅ ꯏꯄꯥꯏꯕꯨ ꯍꯧꯔꯨꯔꯕꯅꯤ ꯏꯇꯥꯎ ꯌꯥꯅꯤ ꯆꯥꯕꯤꯌꯨ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯕꯤꯌꯨ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ ꯅꯪ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯕ ꯃꯤ ꯃꯥꯜꯂꯤ ꯏꯇꯥꯎ ꯅꯪꯗꯤ ꯂꯥꯟ ꯉꯥꯛꯄ ꯌꯥꯎꯗꯕ꯭ꯔꯥ ꯑꯩꯗꯤ ꯌꯥꯎꯗꯦ ꯌꯨꯝꯗ ꯏꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩ ꯏꯃꯥꯅꯁꯨ ꯌꯥꯗꯕ ꯏꯇꯥꯎ ꯑꯩꯈꯣꯏꯗꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯑꯁꯤ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯥꯟꯐꯝꯗ ꯊꯣꯛꯇꯨꯅ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯏꯇꯥꯎ ꯍꯣꯏꯒꯨꯝꯕ ꯃꯤꯁꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤ ꯏꯇꯥꯎ ꯂꯥꯟ ꯀꯟꯅ ꯃꯥꯌꯣꯛꯅꯕꯤꯌꯨ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯌꯦꯇꯨꯝ ꯃꯇꯣꯟꯗ ꯄꯛꯄ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯑꯣꯏꯍꯟꯈꯤꯕ ꯌꯥꯗꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯒꯦ ꯏꯇꯥꯎ ꯆꯥꯁꯤꯟꯕꯤꯌꯨ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯛ ꯑꯁꯦ ꯆꯥꯁꯤꯟꯕꯤꯌꯨ ꯏꯇꯥꯎꯁꯨ ꯑꯗꯨꯛ ꯆꯥꯋꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯅꯤ ꯅꯪꯗꯨꯝ ꯄꯨꯛ ꯊꯟꯅꯕ ꯆꯥꯔꯣ ꯇꯣꯃꯩꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯉꯤ ꯏꯇꯥꯎꯗꯤ ꯀꯗꯥꯏꯗ ꯆꯠꯄꯅꯣ ꯑꯩꯗꯤ ꯊꯕꯛ ꯁꯨꯕ ꯂꯪꯐꯩꯗ ꯆꯠꯄꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯥꯏꯕ ꯑꯥꯗ ꯑꯗꯨꯝ ꯂꯩꯗꯣꯏꯔꯥ ꯂꯩꯗꯣꯏꯅꯤ ꯃꯇꯝ ꯈꯔꯗꯤ ꯑꯥꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯒꯅꯤ ꯀꯗꯥꯏ ꯃꯐꯝꯗ ꯑꯣꯏꯕꯔꯥ ꯃꯆꯤ ꯈꯨꯜ ꯍꯥꯏꯕꯗꯨ ꯈꯪꯕ꯭ꯔꯥ ꯃꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯆꯤꯡꯗꯣ ꯑꯗꯨꯗ ꯑꯣ ꯈꯪꯉꯤꯅ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯈꯔ ꯋꯥꯠꯂꯤꯅ ꯌꯧꯒꯗꯕ ꯈꯣꯡꯅ ꯆꯠꯂꯕꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯅꯤ ꯌꯧꯕꯁꯨ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯆꯥꯛꯇꯨ ꯆꯥꯕꯅ ꯆꯥꯛ ꯆꯥꯕ ꯑꯗꯨꯁꯨ ꯂꯣꯏꯔꯦ ꯁꯂꯥꯏꯅ ꯍꯪꯉꯤ ꯏꯇꯥꯎ ꯅꯪꯕꯨ ꯅꯕꯨꯛ ꯊꯟꯕ꯭ꯔꯥ ꯊꯜꯂꯦ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎ ꯑꯩꯒꯤ ꯁꯒꯣꯜ ꯌꯥꯎꯔꯤ ꯑꯩꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯅꯪꯕꯨ ꯊꯤꯜꯂꯝꯂꯒꯦ ꯌꯥꯔꯅꯤꯗ ꯑꯗꯨꯝ ꯅꯪ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯣ ꯁꯒꯣꯜꯗꯅꯤꯅ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯃꯐꯝ ꯑꯗꯨꯗ ꯉꯁꯤ ꯑꯗꯨꯝ ꯅꯪ ꯌꯧꯒꯅꯤ ꯏꯇꯥꯎ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯈꯣꯡꯅ ꯆꯠꯆꯒꯦ ꯌꯥꯗꯦ ꯅꯪꯅ ꯑꯩꯕꯨ ꯄꯨꯛ ꯊꯟꯅ ꯆꯥꯛꯁꯨ ꯄꯤꯖꯔꯦ ꯅꯪꯕꯨ ꯑꯃꯨꯛ ꯊꯤꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯇꯥꯎ ꯑꯩ ꯊꯤꯟꯒꯦ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯁꯂꯥꯏꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ ꯇꯣꯃꯩꯅ ꯏꯇꯥꯎ ꯁꯒꯣꯜꯁꯤ ꯀꯟꯅ ꯊꯧ ꯍꯥꯏꯕ꯭ꯔꯥ ꯌꯥꯅꯤꯗ ꯑꯁꯨꯝ ꯊꯧꯁꯤ ꯍꯣꯏ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯏꯇꯥꯎꯒꯤ ꯃꯤꯡ ꯍꯪꯗ꯭ꯔꯤ ꯏꯇꯥꯎꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯒꯤꯅ ꯁꯂꯥꯏ ꯏꯇꯥꯎꯒꯤꯗꯤ ꯑꯩꯒꯤꯅ ꯇꯣꯃꯩ ꯁꯒꯣꯜꯗꯨ ꯑꯁꯨꯝ ꯊꯧꯏ ꯁꯂꯥꯏ ꯁꯒꯣꯜ ꯊꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯃꯍꯥꯛ ꯏꯉꯥꯎ ꯉꯥꯎꯏ ꯑꯗꯨꯅ ꯍꯪꯉꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯑꯩꯗꯤ ꯃꯐꯝꯁꯤ ꯏꯉꯥꯎ ꯉꯥꯎꯔꯦ ꯀꯗꯣꯝꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯅꯪꯅ ꯍꯥꯏꯕ ꯃꯥꯏꯕ ꯈꯨꯜ ꯑꯗꯨ ꯌꯧꯕ ꯂꯝꯕꯤꯅꯤ ꯃꯁꯤꯅ ꯂꯝꯕꯤ ꯑꯁꯝꯕꯅꯤ ꯂꯝꯕꯤ ꯑꯁꯝꯕ ꯍꯥꯏꯕ
ꯈꯪꯗꯕꯅ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯑꯗꯨꯝ ꯇꯣꯡꯂꯤ ꯍꯥꯏꯅ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯤ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯤ ꯑꯗꯨꯕꯨ ꯇꯣꯃꯩ ꯃꯍꯥꯛꯇꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯑꯗꯨꯝ ꯊꯧꯔꯤ ꯐꯅ ꯁꯥꯡꯅ ꯊꯧꯔꯤ ꯌꯧꯕ ꯀꯧꯕ ꯑꯃ ꯏꯅꯥꯏ ꯅꯥꯏꯗ꯭ꯔꯕ ꯑꯗꯨꯗ ꯁꯂꯥꯏꯅ ꯍꯪꯉꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯜ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯐꯅ ꯁꯥꯡꯂꯦ ꯂꯥꯛꯂꯤꯕꯁꯦ ꯃꯝꯒ ꯃꯝꯂꯦ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯇꯣꯃꯩꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯇꯨꯅ ꯍꯥꯏ ꯏꯇꯥꯎ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯂꯥꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯨꯜꯗꯣ ꯌꯧꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗ꯭ꯔꯦ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯒꯣꯜꯁꯦ ꯑꯝꯇ ꯈꯥꯝ ꯑꯗꯨꯒ ꯌꯦꯡꯁꯤ ꯈꯥꯝꯂꯒꯨꯝꯁꯤꯗ ꯑꯗꯨꯝ ꯊꯧꯔꯁꯤ ꯁꯣꯏꯗꯅ ꯇꯥꯖꯁꯅꯤꯗ ꯃꯃꯥꯡꯗ ꯑꯩꯅ ꯆꯠꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯁꯤꯅ ꯌꯧꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯁꯂꯥꯏ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯏ ꯌꯦꯡꯊꯣꯛꯎꯕ ꯈꯨꯗꯤꯡ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇꯅꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯈꯥꯝꯗꯅ ꯑꯗꯨം ꯊꯧꯏ ꯐꯅ ꯊꯧꯖꯩ ꯍꯥꯏꯋꯥꯅꯤ ꯈꯨꯜ ꯑꯗꯨꯗꯤ ꯁꯨꯛꯌꯧ ꯌꯧꯗꯦ ꯃꯍꯥꯛ ꯑꯁꯨꯝ ꯄꯥꯈꯠꯄ ꯍꯦꯜꯂꯛꯏ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯂꯝꯂꯩꯃꯅ ꯆꯦꯟꯕ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨ ꯑꯗꯨ ꯑꯣꯏꯔꯖꯥꯠꯂꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯤꯁꯤꯗꯤ ꯃꯗꯨ ꯅꯠꯂꯣꯏꯗ ꯑꯩꯗꯤ ꯁꯨꯝ ꯃꯥꯟꯖꯤꯜꯂꯛꯏ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯁꯒꯣꯜ ꯑꯗꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯧꯖꯤꯟꯕ ꯑꯁꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯁꯠ ꯂꯦꯞꯂꯩ ꯁꯂꯥꯏꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯂꯤ ꯃꯈꯣꯏ ꯃꯔꯥꯡꯁꯨ ꯏꯆꯣꯝ ꯆꯣꯝꯃꯤ ꯃꯈ꯭ꯋꯥꯡꯗ ꯊꯥꯡ ꯑꯁꯥꯡꯕ ꯑꯃꯁꯨ ꯌꯦꯞꯂꯤ ꯇꯣꯃꯩꯅ ꯁꯂꯥꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯇꯥꯎ ꯃꯈꯥꯗ ꯀꯨꯝꯊꯁꯤ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯑꯅꯤꯁꯦ ꯀꯅꯥꯅꯣ ꯏꯇꯥꯎ ꯌꯦꯡꯕꯗ ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯀꯨꯝꯊꯒꯨꯝꯁꯤ ꯁꯒꯣꯜꯁꯦ ꯃꯃꯥꯏ ꯂꯩꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯊꯧꯈ꯭ꯔꯁꯤ ꯅꯨꯄꯥ ꯑꯃ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯀꯣꯏꯍꯥꯏ ꯍꯥꯏ ꯃꯈꯥꯗ ꯀꯨꯝꯊꯔꯛꯎ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯥꯗ ꯀꯨꯝꯊꯕ ꯇꯥꯏ ꯇꯁꯦꯡꯅ ꯁꯂꯥꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯅꯨꯄꯥ ꯑꯃꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯃꯄꯨꯝ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯗꯨꯕꯨ ꯇꯣꯃꯩꯗ ꯄꯤꯔꯝꯃꯤ ꯇꯣꯃꯩ ꯃꯊꯃꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯍꯔꯥꯎꯅ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ ꯑꯔꯣꯟꯕ ꯃꯤꯆꯤ ꯑꯃ ꯅꯨꯄꯥ ꯑꯗꯨꯒ ꯈꯠꯅꯩ ꯁꯂꯥꯏꯅ ꯇꯞꯅ ꯇꯣꯃꯩꯗ ꯍꯪꯉꯤ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯦꯜꯒ ꯂꯧꯔꯤꯕ ꯑꯗꯨꯕꯣ ꯃꯈꯣꯏꯁꯦ ꯀꯅꯥꯅꯣ ꯇꯣꯃꯩ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯂꯥꯏꯗ ꯌꯦꯡꯉꯤ ꯁꯂꯥꯏ ꯇꯣꯃꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯦꯟꯅ ꯆꯤꯡꯅꯔꯛꯏ ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯃ ꯁꯠ ꯊꯥꯡꯉꯤ ꯅꯨꯄꯥ ꯑꯃꯅ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈ꯭ꯋꯥꯡꯗꯒꯤ ꯊꯥꯡ ꯑꯗꯨ ꯐꯠ ꯁꯠꯇꯣꯛꯇꯨꯅ ꯍꯥꯏ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯂꯥꯎ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯊꯥꯔꯣ ꯂꯥꯎ ꯇꯣꯃꯩꯅ ꯅꯣꯛꯃꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨ ꯎꯠꯇꯨꯅ ꯍꯥꯏ ꯃꯁꯤꯅ ꯅꯪꯒꯤ ꯃꯃꯜ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯌꯦꯛꯅꯕꯒꯤ ꯂꯩꯕꯥꯛꯇꯅꯤ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯃꯈꯣꯏꯗ ꯌꯣꯟꯊꯣꯛꯄꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛꯅꯤ ꯆꯠꯂꯣꯅꯦ ꯏꯇꯥꯎ ꯅꯪ ꯍꯥꯏꯗꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯛꯃꯤꯟꯅꯈꯤꯕ ꯅꯠꯇꯕ꯭ꯔꯥ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ ꯋꯥ ꯉꯥꯡꯂꯅꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯊꯥꯔꯣ ꯊꯨꯅ ꯆꯠꯂꯨ ꯁꯂꯥꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯃꯁꯥꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯣꯏꯅꯕꯁꯨ ꯅꯠꯇꯦ ꯃꯍꯥꯛ ꯌꯦꯛꯅꯕꯒꯤ ꯃꯍꯨꯠꯇ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯍꯥꯛ ꯊꯥꯡꯒꯤ ꯃꯃꯥꯡꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯇꯣꯃꯩꯁꯨ ꯁꯦꯜ ꯑꯗꯨ ꯐꯪꯂꯕꯗ ꯍꯔꯥꯎ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯤꯑꯣꯏꯕꯒꯤ ꯊꯥꯖꯕ ꯍꯥꯏꯁꯤ ꯃꯤꯀꯨꯞ ꯑꯃ ꯃꯤꯆꯥꯟꯅꯔꯒ ꯊꯥꯖꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯁꯂꯥꯏ ꯃꯍꯥꯛ ꯈꯪꯖꯔꯤ ꯃꯐꯝ ꯑꯗꯣꯝꯗ ꯈꯔ ꯆꯪꯁꯤꯟꯕꯒꯗꯤ ꯁꯪ ꯃꯆꯥ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥꯜ ꯑꯗꯨꯗꯅ ꯃꯩꯅꯝ ꯑꯃ ꯂꯣꯏꯅ ꯊꯥꯜꯂꯤ ꯁꯂꯥꯏ ꯑꯀꯤꯕ ꯀꯌꯥ ꯑꯃꯅ ꯌꯣꯝꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ नुपा अनी अमा लाक्तुना मखोइगी ममांगदा सत लेप्लै मखुत्ता पाइरक्पा योटली अदुना सलाई मागी मखुत अनीदा चेटना पुनसिनख्रे करिसु तौबा ngamda mahak mathamoi adu chakna khangli मखोइना हाइनै हयेंग कोनुंगदु पुरसि ngasiगidi स्वाइदा लैरिबा sang amada mabul helasi asi haiduna nupa aduda yengduna hai chalo masigi manungda lei chenthokpasu yar sang manung aduda mabu insili makhong adusu chetna pununa thamkhre makhoisu mafam aduwaida pothanakre salai mamitagi mapi sinthana kapchari machil adudana haijai aigi leibak asibu karino
ꯏꯃꯥꯒ ꯁꯛꯍꯦꯟꯕꯤꯒꯅ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯍꯧꯔꯤ꯫ ꯏꯃꯥ, ꯅꯆꯥ ꯑꯩ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯇꯥꯔꯦ꯫ ꯅꯆꯥ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯃꯨꯛ ꯍꯤꯡꯈꯤꯒꯅꯤ ꯍꯥꯏꯕ ꯅꯆꯥ ꯊꯥꯖꯗ꯭ꯔꯤ꯫ ꯅꯆꯥꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ ꯏꯃꯥ꯫ ꯃꯍꯥꯛ ꯀꯞꯆꯩ꯫ ꯀꯞꯅ ꯀꯞꯅ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯨꯄꯥ ꯑꯅꯤ ꯁꯠ ꯆꯪꯂꯛꯏ꯫ ꯁꯂꯥꯏꯕꯨ ꯁꯪ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯕꯨ ꯄꯨꯔꯝꯃꯤ꯫ ꯆꯠꯂꯨ, ꯁꯠ-ꯁꯠ ꯆꯠꯂꯨ, ꯅꯈꯣꯡꯗꯨ ꯈꯔ ꯀꯟꯅ ꯊꯥꯡꯉꯨꯅꯦ꯫ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯗ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯤꯄꯥꯏꯖ ꯃꯍꯥꯛ ꯆꯠꯂꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯃꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯉꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧꯗ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯏꯅꯤꯡꯊꯧ, ꯉꯔꯥꯡ ꯐꯖꯩ ꯍꯥꯏꯕ ꯌꯦꯛꯅꯕꯒꯤ ꯃꯆꯥꯗꯨ ꯃꯁꯤꯗ ꯂꯩꯔꯤ꯫ ꯀꯗꯥꯏ? ꯃꯥꯕꯨ ꯄꯨꯁꯤꯜꯂꯛꯎ꯫ ꯑꯣ, ꯅꯪ ꯑꯣꯏꯔꯦ꯫ ꯃꯥꯕꯨ ꯁꯤꯗ ꯊꯝꯃꯨ, ꯑꯩ ꯃꯉꯣꯟꯗ ꯋꯥ ꯍꯪꯒꯦ꯫ ꯃꯥꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏ, ꯍꯩ, ꯑꯩꯅꯤ ꯅꯤꯡꯊꯧ ꯈꯦꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕꯗꯨ꯫ ꯑꯩꯒꯤ ꯏꯃꯤꯡ ꯑꯁꯤ ꯅꯪ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯁꯂꯥꯏ, ꯅꯤꯡꯊꯧ ꯈꯦꯗꯦ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯅ ꯇꯥꯔꯕꯅꯤ꯫ ꯃꯥꯅ ꯈꯨꯝꯃꯤ꯫ ꯇꯥꯔꯦ꯫ ꯅꯔꯩꯕꯥꯛ ꯑꯗꯨꯗ ꯂꯥꯟ ꯍꯧꯔꯛꯂꯤꯕ ꯑꯗꯨ ꯑꯩꯅꯅꯤ꯫ ꯅꯪꯕꯨ ꯐꯥꯔꯤꯕ ꯑꯁꯤ ꯃꯔꯝ ꯑꯅꯤꯗ ꯅꯪꯕꯨ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯅꯪꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯕꯨ ꯅꯔꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯄ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ꯫ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ꯫ ꯁꯂꯥꯏ, ꯃꯍꯥꯛ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯄꯥꯝꯃꯨꯗꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯃꯔꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯋꯥꯅ ꯃꯤꯅꯥꯏ ꯅꯩꯊꯪꯒꯨꯝ ꯂꯦꯟꯕ ꯀꯤꯕꯒꯤꯗꯃꯛ ꯏꯔꯩꯕꯥꯛꯀꯤ ꯑꯗꯨꯛ ꯐꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯀꯗꯕ ꯅꯠꯇꯦ꯫ ꯏꯌꯥ, ꯈꯣꯟꯐꯝ ꯑꯃ ꯇꯧꯏꯅ ꯃꯁꯤꯗꯤ꯫ ꯀꯅꯥ ꯂꯩ? ꯃꯅꯝ ꯑꯁꯤꯗ ꯆꯩ ꯊꯥꯎ꯫ ꯆꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯁꯠ ꯆꯪꯂꯛꯇꯨꯅ ꯂꯤꯆꯩ ꯑꯗꯨꯅ ꯃꯅꯪꯒꯟ ꯑꯗꯨꯗ ꯍꯦꯛꯇ ꯁꯥꯟꯊꯕ ꯍꯧꯏ꯫ ꯅꯤꯡꯊꯧ ꯈꯦꯗꯦꯅ ꯑꯃꯨꯛ ꯍꯪꯏ꯫ ꯈꯨꯝꯃꯨ, ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ? ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯤꯁꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯅ ꯈꯛ ꯇꯧꯔꯣꯏ꯫ ꯅꯤꯡꯊꯧ ꯈꯦꯗꯦ ꯁꯥꯎꯕꯅ ꯍꯦꯜꯂꯤ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯗ ꯆꯩꯁꯤꯡ ꯈꯪꯗꯅ ꯐꯨꯅꯕ ꯍꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯥꯕꯨ ꯐꯨꯔꯕ ꯇꯨꯡꯗ ꯃꯥꯕꯨ ꯄꯨꯊꯣꯛꯏ꯫ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯦꯜꯂꯤ꯫ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯪꯂꯥꯟꯗ ꯑꯁꯨꯝꯅ ꯃꯪ ꯑꯃꯈꯛ ꯃꯪꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯋꯥ ꯆꯩꯅ ꯈꯥꯡꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯆꯩ꯫ ꯁꯂꯥꯏꯅ ꯍꯥꯏ, ꯁꯛꯍꯦꯟꯕꯤ, ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯑꯃꯨꯛꯇ ꯀꯜꯂꯨ꯫ ꯑꯩ ꯅꯪꯒ ꯂꯥꯛꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯄꯨꯔꯣ ꯅꯪꯅ꯫ ꯁꯛꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯃꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯇꯥꯞ ꯍꯦꯛꯇ ꯐꯣꯏꯔꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯆꯦꯟꯕ ꯉꯝꯗꯦ꯫ ꯅꯨꯄꯥ ꯑꯃꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯁꯂꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯥꯡꯗꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤ ꯄꯥꯈꯠꯅ ꯍꯥꯏꯖꯩ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣ꯫ ꯏꯄꯨꯔꯣꯏꯕꯕꯨ ꯀꯟꯕꯤꯌꯣ ꯑꯃꯨꯛꯇ꯫ ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯗꯈꯩ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯎꯞꯇꯨꯅ ꯂꯩꯔꯤꯕ ꯁꯂꯥꯏꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯆꯛ ꯌꯨꯡꯏ꯫ ꯁꯛꯍꯦꯟꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯂꯩꯖꯕ ꯄꯥꯡꯒꯜ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯇꯨꯗꯨꯅ ꯃꯍꯥꯛ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯆꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯗꯣꯛ ꯊꯣꯛꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯏ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯐꯝꯃꯤ꯫ ꯂꯩꯃꯍꯜꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯕꯦꯝꯃ, ꯀꯔꯤ ꯇꯧꯔꯕꯒꯦꯅꯦꯍꯦ? ꯍꯩ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯏꯃꯥ, ꯃꯈꯣꯏ ꯇꯥꯖꯧꯗꯣ, ꯃꯈꯣꯏ ꯇꯥꯖꯧꯗꯣ꯫ ꯏꯕꯨꯡꯉꯣꯕꯨ ꯀꯩꯗꯧꯔꯒꯦ? ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯗꯨꯅ ꯊꯋꯥꯏ ꯊꯥꯔꯝꯃꯦ꯫ ꯍꯥ, ꯕꯦꯝꯃ, ꯁꯦ ꯃꯪꯅꯤ, ꯃꯗꯣ ꯃꯪꯅꯤꯅꯦꯍꯦ, ꯃꯀꯨ ꯃꯪꯅꯤ꯫ ꯏꯃꯥ, ꯅꯃꯧꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯗꯣ ꯃꯪꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯎꯕ ꯄꯨꯈꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯏ꯫ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯁꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯨꯈꯝ ꯑꯗꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏ, ꯆꯥꯛꯁꯤ ꯆꯥꯔꯣ꯫
ꯃꯁꯤꯗ ꯁꯂꯥꯏꯅ ꯍꯥꯏ ꯑꯩ ꯆꯥꯔꯣꯏ ꯑꯩꯕꯨ ꯑꯁꯨꯝꯅ ꯊꯝꯒꯗꯕꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯅꯨꯄꯥ ꯑꯗꯨꯁꯨ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ ꯁꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯜꯂꯨ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏ ꯅꯪ ꯀꯅꯥꯅꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯑꯔꯣꯟꯕ ꯃꯤꯁꯛ ꯑꯃ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯂꯩꯕꯥꯛꯇ ꯊꯝꯕꯒꯨꯝ ꯏꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯑꯩꯕꯨꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣꯟꯅ ꯊꯝꯕꯅꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅ ꯑꯩ ꯈꯪꯂꯦ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯪꯕꯨ ꯑꯩꯅ ꯂꯣꯟꯅ ꯊꯥꯗꯣꯛꯀꯅꯤ ꯆꯥꯛꯁꯦ ꯆꯥꯔꯣ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯂꯥꯏ ꯃꯉꯥꯜ ꯈꯔꯗꯤ ꯐꯪꯕꯒꯨꯝ ꯇꯧꯏ ꯄꯣꯛꯂꯨꯔꯕꯅꯤꯅ ꯀꯔꯝꯗꯤ ꯁꯤꯅꯤꯡꯒꯅꯤ ꯃꯍꯥꯛ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯏ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯁꯤ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯔꯣꯟꯕ ꯃꯤꯁꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯌꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯀꯅꯥꯅ ꯄꯨꯔꯛꯈꯤ ꯁꯂꯥꯏꯁꯨ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅ ꯍꯥꯏ ꯇꯣꯃꯩ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯑꯩꯒ ꯊꯦꯡꯅꯈꯤ ꯑꯩꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯆꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯩꯕꯨ ꯇꯣꯃꯩ ꯍꯥꯏꯕ ꯑꯣ ꯃꯥꯅ ꯑꯣꯏꯔꯦ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯕ ꯃꯤ ꯑꯁꯦ ꯐꯩ ꯃꯍꯥꯛ ꯈꯪꯉꯣꯏꯗ꯭ꯔꯥ ꯅꯪ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯁꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯈꯤ ꯁꯂꯥꯏꯁꯨ ꯆꯥꯛꯇꯨ ꯆꯥꯗꯨꯅ ꯂꯩꯍꯧꯏ ꯁꯂꯥꯏ ꯃꯍꯥꯛ ꯇꯨꯝꯗꯕ ꯃꯈꯩ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯣꯛꯆꯥꯎꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯂꯥꯛꯏ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯩ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯍꯤꯡꯅꯤ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯈ꯭ꯔꯁꯤ ꯇꯨꯃꯤꯟꯅ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯣꯛꯆꯥꯎ ꯑꯃꯗꯤ ꯁꯂꯥꯏ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯤ ꯊꯣꯛꯆꯥꯎꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯐꯝꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯔꯤ ꯏꯅꯤꯡꯊꯧ ꯅꯍꯥꯟ ꯃꯈꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯎ ꯄꯨꯝꯕ ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯇꯣꯃꯩ ꯑꯣꯏꯔꯝꯂꯦ ꯁꯂꯥꯏꯅꯁꯨ ꯅꯤꯡꯊꯧꯗ ꯍꯥꯏꯖꯩ ꯋꯥ ꯄꯨꯝꯕ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯍꯥꯏ ꯐꯩ ꯃꯥꯃꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯉꯥꯡ ꯑꯣꯜꯍꯟꯒꯦ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯊꯣꯛꯆꯥꯎꯅ ꯁꯒꯣꯜ ꯑꯃ ꯇꯧꯗꯨꯅ ꯁꯂꯥꯏꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯦ ꯁꯂꯥꯏꯅ ꯍꯥꯏ ꯑꯉꯝꯕ ꯌꯨꯝ ꯐꯥꯎꯗ ꯆꯪꯂꯨꯈꯤꯁꯤ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯆꯥꯎ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯂꯥꯏꯁꯨ ꯐꯤꯕꯝ ꯑꯗꯨꯗ ꯌꯨꯝ ꯇꯝꯅ ꯆꯪꯉꯤ ꯁꯛꯍꯦꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯃꯈꯣꯏ ꯇꯥꯆꯧ ꯀꯔꯤ ꯃꯇꯧꯗ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯏꯃꯥ ꯏꯃꯥ ꯑꯃꯨꯛꯇ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣ ꯂꯩꯃꯍꯜꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯁꯂꯥꯏꯅ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯃꯤꯅꯣ ꯌꯦꯡꯉꯨꯅꯤꯍꯦ ꯏꯆꯥ ꯑꯁꯤꯕꯨ ꯃꯥꯅ ꯃꯍꯥꯛꯇꯣ ꯏꯃꯥ ꯅꯤꯡꯊꯧꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯍꯧꯏ ꯃꯗꯨꯅ ꯃꯇꯤꯛ ꯆꯞ ꯆꯥꯏ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯥꯗꯤ ꯍꯥꯠꯇꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯥꯏ ꯃꯁꯦꯜ ꯃꯌꯥꯝꯅ ꯇꯣꯃꯩꯕꯨ ꯐꯥꯔꯦ ꯃꯥꯕꯨ ꯐꯥꯁꯤ ꯇꯧꯐꯝꯗ ꯄꯨꯔꯦ ꯇꯣꯃꯩ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯍꯥꯏꯖꯕ ꯋꯥ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯍꯥꯛ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯨꯗꯨꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯔꯝꯃꯤ ꯁꯂꯥꯏꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯐꯒꯠꯂꯛꯂꯝꯃꯤ